ꯁꯤꯡꯗꯒꯤ ꯍꯦꯟꯅ ꯉꯧꯔꯤꯕꯤ ꯂꯩꯔꯥꯡꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯁꯤꯡꯅꯣꯜꯂꯁꯤꯡꯗꯒꯤ ꯍꯦꯟꯅ ꯉꯧꯔꯤꯕꯤ ꯂꯩꯔꯥꯡꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯄꯟꯊꯧ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡꯈꯥꯡ ꯆꯪꯕꯤꯒꯤ ꯂꯔꯥꯡ ꯊꯥꯛꯆꯔꯒ ꯀꯧꯕꯣꯒꯤ ꯇꯨꯝ ꯅꯥꯝꯃꯤꯕꯅ ꯇꯦꯅꯧꯒꯤ ꯇꯨꯝ ꯅꯥꯝꯃꯤꯕꯅ ꯄꯟꯊꯧ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡꯈꯥꯡ ꯆꯪꯕꯤꯒꯤ ꯂꯔꯥꯡ ꯊꯥꯛꯆꯔꯒ ꯀꯧꯕꯣꯒꯤ ꯇꯨꯝ ꯅꯥꯝꯃꯤꯕꯅ ꯇꯦꯅꯧꯒꯤ ꯇꯨꯝ ꯅꯥꯝꯃꯤꯕꯅ ꯂꯩꯔꯥꯡ ꯄꯔꯦꯡ ꯂꯦꯡꯖꯕꯤ ꯂꯩ ꯂꯩꯔꯥꯡ ꯄꯔꯦꯡ ꯂꯦꯡꯖꯕꯤ ꯂꯩ ꯂꯩꯔꯥꯡ ꯄꯔꯦꯡ ꯂꯦꯡꯖꯕꯤ ꯂꯩ ꯂꯩꯔꯥꯡ ꯄꯔꯦꯡ ꯂꯦꯡꯖꯕꯤ ꯂꯩ ꯍꯥꯗ ꯂꯩꯔꯥꯡ ꯀꯨꯟꯗꯣ ꯂꯩ ꯍꯥꯗ ꯂꯩꯔꯥꯡ ꯀꯨꯟꯗꯣ ꯂꯩ ꯍꯥꯗ ꯂꯩꯔꯥꯡ ꯅꯨꯡꯁꯤꯕꯤ ꯍꯥꯗ ꯂꯩꯔꯥꯡ ꯅꯨꯡꯁꯤꯕꯤ ꯍꯥꯗ ꯂꯩꯔꯥꯡ ꯀꯨꯟꯗꯣ ꯂꯩ ꯍꯥꯗ ꯂꯩꯔꯥꯡ ꯀꯨꯟꯗꯣ ꯂꯩ 하드 싱행 레이농시 레랑 남부 살헨기 레이남디 레이카이 팔란 데잉 레레이 산부 덤젤레이 반타우기 사이고 나뽕 레이 만작가드 사텔레이 레이랑 레이 샤 땀레이 은행오나 코이룽 미녹 레이 하드 Sinh yên lấy rong ninh thi vi nay tụ ta na sát tí lấy Sinh yên lấy rong ninh thi vi nay tụ ta na sát tí lấy Cha bul ôi na sát vi lấy rong lấy nam yên đê lấy Sinh yên na wa ma koi re lấy rong ma u ta vượt đi lấy rong ma u ta vượt đi sa lối li bu man đi lấy Hada lấy rong nung shi vi hada lấy rong nung shi vi hada lấy rong kun lo lấy hada lấy rong kun lo lấy Hada lấy rong hada lấy rong hada lấy rong hada lấy rong Aku may chan. Nó to rồi. ꯑꯍꯥꯟꯕ ꯑꯣꯏꯕꯩꯅꯤ ꯀꯩꯗꯧꯔꯒꯦ Nuôi em là cái mai kỳ luôn xem. Nó không như là cả. ꯑꯩꯈꯣꯏ ꯆꯦ ꯂꯩꯕꯒ ꯀꯠꯈꯤꯕ꯭ꯔꯣ ꯅꯪ ꯑꯣ ꯀꯨꯟꯗꯣ ꯂꯦꯡꯕ ꯍꯧꯔꯦ ꯚꯥꯏꯔꯦꯜ ꯆꯠꯍꯟꯒꯦ ꯈꯨꯐꯝꯒ ꯑꯇꯩꯗꯣ ꯂꯣꯏꯈꯤꯕ ꯄꯣꯠꯁꯦ ꯀꯨꯟꯗꯣ ꯂꯦꯡꯕꯗ ꯈꯣꯡ ꯁꯥꯖꯤꯡ ꯍꯧꯔꯒ ꯋꯥꯔꯕ ꯑꯉꯥꯡ ꯑꯃ ꯃꯈꯣꯡ ꯐꯥꯛꯇꯣꯔꯦ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯥꯛꯀꯗꯣꯔꯦ ꯁꯤꯗ ꯂꯥꯛꯑꯣ 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 ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯣ ꯆꯪꯁꯤꯜꯂꯣ ꯁꯤ ꯑꯣꯏꯅ ꯄꯥꯏꯔꯣ ꯁꯤꯁꯦ ꯁꯦ ꯃꯥꯁꯤ ꯄꯨꯔꯤ ꯁ꯭ꯋꯦꯇꯔꯁꯦ ꯌꯥꯝ ꯐꯖꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯨꯟꯗꯣ ꯂꯦꯡꯉꯨ ꯂꯥꯛꯑꯣ ꯁꯦ